Incredible Story Manipur na ngasisu aigi nuksiraba viewersinggidamak 2003 da release tawkiba science fiction action da based tawba The Core gi movie puduna laksari. Movie asina fangkiba rating khara pallabada IMDb rating da 10 gi manungda 5.5, Prime Video da 10 gi manungda 5.5, Google users na 68% like pikiba movie amani. Fare adudi mayam movie asigi samlappa wari amadi movie asida saktam langlibi pandavida movie romda oina mai onsilasi. Guys, nakoi masana sanaduna gip kaya ama pambra jes nakoi hana taram lagani masana kaya amadagi gip helper kaya marom amabu reward oina phangba yari madu khangdabagi damak video asi makata na jingbiu comment da pin tawduna details sing adu thammabani aduga nakoina aigi code story 25 hariba asi siyanaduna claim taw. Movie asina horakpada aikoina nupa amabu business meeting tawduna leiriba asi urambi adubu meeting asi tawringai khanghaudana nupa asi mathanda wanthaduna sirambi asumna tawrakliba asida Kari maramgi matau karamna tawrakhibano haiba mafam asida leiriba miyoi kana amatana khanglamde asida natana city asigi mapandasu miyoi kaya ama mathanda bom tuduna sinaraklambi asumna tawrakliba asigi chapchaba maram kananasu kari maramgi no haiba khangba ngamdri asigi matungda aikhoida geology professor George pu uba fangi haujik mana class manungda frequency amadi wavelength gi matangda student singda taktuna leiribani. Matam asida army officer khara laktuna George pu puduna chatkirami mafam asida nuclear weapon gi maramda yamna khang hairaba doctor amasu pora ambi haujikti makhoi animak army mayamna secret oiba army gi meeting room amada pusilaklambi army general aduna hairaklambi haujik mafam asida thoglakliba accident asigi matangda khana nainanabagi damak aikoina nakhoi anibu mafam asida poraklibani matam amakhaktada asumna miyoi kaya amabu ikhang khanghaudana mathanda bom tuduna siriba asigi matangda nakhoigi oiba kari mot lei haiduna hanglambi George na ngaihak phajana khallaba matungda hairaklambi asumna tawrakliba pumnamak asi powerful oiraba electromagnetic wave amana oigani haiduna hairambi maram asina miyoibagi hakchangda khudakta heart attack tawduna siba amadi atopa organ kaya amabu fan oiraktuna sibasu yai hairambi maram aduna siriba miyoising adugi heartta peacemaker kauba device amamambu yauri aduna makhoigi heart adu normal oina thamnabagi damak hapliba device amani makhoising asi heart patient oiba kangbuda sijinaba pot amani adubu high electromagnetic wave aduna jaiba matamda peacemaker hairiba device asi yamna khongjenjangna chongkhalhalli maram asina makhoising adu heart attack tawduna matam amatada loina siribani masi pumnamaksing asi loina khangba loiraba matungda General aduna George ki mafamda hairi fare haujikti nangi tawgadaba thabaksing adu loina loire aduna haujikti nang mafam asidagi chatkhiba yaragani haiduna hairi George na general adugi mafamda hairi aikoina haujik electromagnetic wave adu mafam kadaidagi haurakkhibano haibadu thidokpa mathau tai adu natrabadi aikoigi ifamda hena khudong thiba kaya marom amabusu lakani hairambi adum oinamak George na hairiba wasing aduda general adunadi karisu thawoina tabiramde haujik makhoina leiriba mafam asidasu asiba hakchang kaya marom amabusu thamduna leiribani aduga makhoina wari sanaba matamda asiba hakchang singda yengduna su wari sanaraga leiribani adum oinamak general asinadi George na hairiba asi karisu thawoina tasindabi adumak mafam asidagi thokhirami adubu haujik khudong thiba asi makhoigi mafamda lepa kari amata leiramde haujik hanaga manadaba mawongda malem asida ahongba kaya marom amabu uraklambi mafam asida leiriba uchek kaya marom amana city asida chattuna leiriba miyoisingi mafamda attack kaya amasu tawraklambi uchek sing asi hanaga manadaba mawongda yum manungda leiba midasu building gi mingsensing adu makhoina thomjanduna thugairaba matungda miyoiba singda attack tawrambi aduga building singdasu masa mathanda thomjanjaduna uchek sing asi mathanda sirambi asumna tawrakliba matau asida yamna angakpa amadi miyoiba singi mafamda charangnaba kaya marom amasu faurambi haujikti thokliba thodok asi George na haikhiba theory aduga loina chap manaraklambi masi pumnamaki haurakfam asi magnetic field asinani aikoina chathok chasin tawba matamdasu magnetic field asi aduki matik yamna maru oi haujik uchek sing asinasu tawriba thawong asi masana masabu control tawba ngamdraduna miyoiba singi mafamda paisilaktuna attack tawribani asiga chap manana astronaut singi spacecraft amasu Arta naksilakpa matamda mathanda khanghaudabida control tawba ngamdabi yamna aruba fibam amada leirami
स्पेसक्राफ्ट असिसु मथंदा बैलेंस पुबा ngamdraduna आर्ट तमना यामना कन्ना पाइसलकलंबी हौजिक लेरिबा सिचुएशन असी स्पेसक्राफ्ट असी आर्ट हेक जौरपगा पोखाइगा दौरिबनी अदुबु एस्ट्रोनॉट पायलट रेबिका कौबा नुपी अमना यामना वाना मागी ओइबा प्रेजेंस ऑफ माइंड सिजनदुना यामना लाइना हैना सिंगना मखोइगी स्पेसक्राफ्ट असिबु तुरेन अमदा लैंड तौरम्बी स्पेसक्राफ्ट असिदा यावरकलिबा मखोइगी टीम सिंग असिबु लोइना रेबिका हाइरिबा पायलट असिना कनबिरम्बी अतोपा नकल अमरोमदा जॉर्ज टी ngayhakta magi wakhal asi pothadabida thokliba accident asi kari maramgi damak karaidagi hauраклibano haiduna adumak thijinduna leirami mana study adum torpa matamda art ki 3D image kaya amasu sijanarami George na yamna kupna karigumba research khara tawraba matungda doctor amagi manakta laami doctor asigi maming Conrad Kawi Dr. Cornet nasu George na mangonda uliba research asi uba matamda yamna mathwai warami George amadi doctor makhoi ani unaba loiraba matungda George na yamna secret oiba fine amasu lawthoraklami numidangi matamda miyoi kaya amana atiya mathakta yamna colorful oiraba flare kaya amasu urami masi uba miyoi sing asi aduki matik yamna kinarami maramdi mafam asida ulakliba sign asi haujikti PRITHIBI asi karigumba yamna tamthiraba khudongthiba ama thokadore haibagi khudam amani mathanggi sinda aikoina amu uba fangliba asi George mana khangliba research ta thengnarakpa khodimak sing adu loina hainabagi damak army senior officer mayam amana meeting tawriba mafam asida laami aduga makhoi mayamgi mamangda George na asumna hairami haujikti aikoigi malem PRITHIBI asida leiriba ozone layer asi haujikti aduki matik yamna pathakhre matam kharagi matungdadi soidana ozone layer asi loina mangkhragani George na mana thijaluriba khudimak loina meeting asida famliba miyoi sing asiki mafamda phongdoklami mafam asida leiriba officer sing asisu mana hairiba point sing asida yamna munna tarami George na hairiba wafam sing asi loina su oithokningai oi aduga tasengna su thokliba ngaktani haujikti malem PRITHIBI asida leiriba ozone layer asi tapna tapna aduki matik mangtharaklibani aduga art ki electromagnetic field asisu art ki core asida rotation tawba natraga liquid asi spin tawduna sembani adubu haujikti hairiba liquid asisu rotate tawba lepkhre aduga haujikti art ki electromagnetic field su form tawba lepkhre aduna haujikti tha kharagi manungda songsoi soidabi atiya mathakta paiduna leiriba aeroplane su mathanda paiba yadabi laimaida soidana tarakaduribani adugi su mathakta electromagnetic device sing su loina tapna tapna mathau tawba loina lepkhragani aduga loinana achauba akanba nonglei nungsit kaya amasu mafam marang khangdabi adumak haurakadoribani aduga climate change kaya amaga loinana PRITHIBI asi maru fangna loina mutkragani adubu masi pumnamak asi matau karamna karigi damak honglaklibano haiba sing asi kana amatana khangba ngamdri adubu honglakliba ahongba sing asi kari karam tawduna lephangani haibagi idea su kana amatada leitribani maramdi hojik phawba miyoi bana leinungda changsinba ngamliba asi 11 kilometer khaktamakni mafam adu phawbadi aisu changsinlure adubu hojiki oina yamna luriba asi liquid na leiriba mafam asi PRITHIBI gi leimaida 3000 kilometer luna changsinlaga leiribani aduga mafam adugi temperature su aduki matik yamna wangi 5000 degree celsius phawba wanglibani George ki wa asi taba matamda mafam aduda leiriba makhoi sing asi loina matha sarami makhoi hojik kari tawgani haiba kana amatana khangamde adubu matam asida Dr. Cornet na magi marup ama ningsinglaklammi mahaki maming Brit kawi Dr. Cornet na karigumba ama khangami adudi solution ama porake hairabadi soidana magi marup Brit ki manakta chatlabadi solution amadi mana soidana puthorakani haiba asi baram asigi damak Brit pu unanabagi damak helicopter amada laami haujikti Brit amadi Dr. Cornet makhoi ani unarami matam kuina sangna unarudraba marup ani thengnaba matamda aduki matik yamna su harauba nungaiba forami mafam asida yorokpadagidi nungaiba pau amasu tarambi madudi Brit na ultrasonic wave na semba karigumba metal khudingmakpu dust ta onthokpa ngamba khulai ama maipakna puthoktuna leirami aduga Brit na hojik makha taba makhal kayagi asaba nungsit thengnaba ngamba metan Utanium kauba amasu discover tawduna leirami hairiba khulai asi asaba pressure piriba makai magi mapangansu hena kangkhat hangadoribani masi pumnamak asi Brit na makhoigi mafamda changjeng kaya amasu puthoktuna utlibani haujikti makhoigi mafamda sidagi henba afaba upaidi kari amata leitre hairiba metal asina ship ama saduna makhoina chatkadoriba art ki core asi younaba chatkadoribani
ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯐꯤꯔꯦꯞ ꯑꯃꯠꯇꯗꯤ ꯂꯦꯞꯇ꯭ꯔꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯥꯔꯠꯀꯤ ꯀꯣꯔ ꯑꯁꯤ ꯌꯧꯅ ꯆꯠꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯊꯨꯅ ꯁꯤꯞ ꯑꯃ ꯃꯦꯇꯥꯜ ꯑꯁꯤꯅ ꯇꯧꯗꯨꯅ ꯁꯥꯕ ꯃꯊꯧ ꯇꯥꯏ꯫ ꯃꯁꯤꯒꯤꯗꯃꯛ ꯒꯣꯚꯔꯟꯃꯦꯟꯠꯅ ꯊꯕꯛ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯐꯤꯟꯁ ꯀꯧꯕ ꯍꯦꯀꯔ ꯑꯃꯕꯨ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯤꯟꯁꯀꯤ ꯃꯐꯝꯗ ꯁꯤꯟꯅꯔꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯈꯪꯗꯅꯕꯒꯤꯗꯃꯛ ꯃꯥꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯦꯗꯤꯌꯥꯗ ꯁꯦꯟꯅꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯦꯗꯤꯌꯥꯁꯤꯡꯗ ꯌꯧꯈꯤꯕ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯈꯪꯈꯤꯗꯧꯔꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯇꯧꯒꯗꯧꯔꯤꯕ ꯑꯦꯛꯁꯄ꯭ꯂꯣꯁꯤꯞ ꯑꯁꯤꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯟꯕ ꯄꯥꯝꯗꯦ꯫ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯪꯈꯤꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯃꯤꯄꯥꯏꯕ ꯀꯌꯥ ꯑꯃ ꯐꯥꯎꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯅꯤ ꯍꯧꯖꯤꯛ ꯐꯤꯟꯁꯇ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯑꯦꯛꯁꯄ꯭ꯂꯣꯁꯤꯞ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯃꯦꯗꯤꯌꯥꯗ ꯄꯣꯁꯠ ꯑꯃ ꯍꯦꯛ ꯊꯥꯒꯠꯂꯛꯄꯒ ꯃꯥꯅ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤ ꯊꯥꯒꯠꯂꯛꯂꯤꯕ ꯄꯣꯁꯠ ꯑꯗꯨ ꯗꯤꯂꯦꯠ ꯇꯧꯕꯒꯤ ꯃꯊꯧ ꯑꯁꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯕ꯭ꯔꯤꯠꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯚꯔꯖꯤꯟ ꯀꯧꯕ ꯁꯤꯞ ꯑꯃꯕꯨ ꯃꯥꯏ ꯄꯥꯛꯅ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯁꯤꯞ ꯑꯁꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔꯅ ꯔꯟ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯁꯤꯞ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯑꯥꯔꯠꯀꯤ ꯀꯣꯔ ꯐꯥꯎꯕ ꯌꯧꯅꯕꯒꯤꯗꯃꯛ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯁꯤꯞ ꯑꯁꯤ ꯁꯥꯕ ꯃꯇꯝꯗ ꯀꯝꯄꯥꯔꯠꯃꯦꯟꯠ 6 ꯊꯣꯛꯅ ꯁꯥꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯝꯄꯥꯔꯠꯃꯦꯟꯠ ꯑꯃꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯂꯤꯕ ꯀꯝꯄꯥꯔꯠꯃꯦꯟꯠ ꯑꯗꯨ ꯁꯤꯞ ꯑꯗꯨꯗꯒꯤ ꯇꯣꯈꯥꯏꯅ ꯈꯥꯏꯗꯣꯛꯇꯨꯅ ꯊꯅꯝꯒꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯕ꯭ꯔꯤꯠꯅ ꯁꯥꯔꯤꯕ ꯚꯔꯖꯤꯟ ꯀꯧꯕ ꯁꯤꯞ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯑꯥꯔꯠꯀꯤ ꯀꯣꯔ ꯐꯥꯎꯕ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯑꯦꯛꯁꯄ꯭ꯂꯣꯁꯤꯞ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯑꯦꯛꯁꯄ꯭ꯂꯣꯁꯤꯞ ꯑꯁꯤꯅ ꯍꯧꯖꯤꯛ ꯑꯥꯔꯠꯅ ꯔꯣꯇꯦꯠ ꯇꯧꯕ ꯂꯦꯞꯈ꯭ꯔꯤꯕ ꯑꯁꯤ ꯕ꯭ꯂꯥꯁꯠ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯥꯔꯠ ꯑꯁꯤ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯔꯣꯇꯦꯠ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯧꯔꯥꯡ ꯑꯁꯤ ꯃꯤꯑꯣꯏꯕ ꯑꯃꯗ CPR ꯄꯤꯕꯒꯨꯝꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯅ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯂꯣꯏꯅ ꯁꯣꯟꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯑꯃꯅ ꯏꯃꯥꯔꯖꯦꯟꯁꯤ ꯑꯣꯏꯅ CPR ꯄꯤꯗꯨꯅ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯦꯛꯈꯠꯍꯜꯂꯛꯄ ꯑꯗꯨꯒꯨꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯇꯧꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯃꯅ ꯃꯐꯝ ꯀꯌꯥꯗ ꯑꯦꯂꯦꯛꯇ꯭ꯔꯣꯃꯦꯒꯅꯦꯇꯤꯛ ꯐꯤꯜꯗ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯦꯛꯁꯤꯗꯦꯟꯠ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯃꯐꯝꯁꯤꯡꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯑꯁꯤ ꯑꯅꯥ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯅꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯦꯆꯤꯟ ꯑꯁꯤ ꯇꯦꯁꯠ ꯇꯧꯅꯕꯒꯤꯗꯃꯛ ꯃꯇꯝ ꯀꯔꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯃꯛ ꯃꯈꯣꯏꯒꯤ ꯃꯦꯆꯤꯟ ꯑꯁꯤ ꯇꯦꯁꯠ ꯇꯧꯗꯕꯤ ꯃꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯃꯤꯁꯟ ꯑꯁꯤ ꯆꯠꯅꯕꯒꯤꯗꯃꯛ ꯃꯦꯔꯤꯌꯥꯅꯥ ꯇ꯭ꯔꯦꯟꯆꯇ ꯃꯤꯁꯟ ꯑꯁꯤ ꯍꯧꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯃꯨꯗ꯭ꯔ ꯑꯁꯤꯗ ꯀꯨꯝꯗ꯭ꯔꯤꯉꯩ ꯃꯈꯣꯏꯅ ꯀꯨꯝꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯆꯥꯎꯔꯕ ꯋꯦꯜꯁ ꯀꯌꯥ ꯑꯃꯁꯨ ꯏꯁꯤꯡ ꯑꯁꯤꯗ ꯏꯔꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯖꯦꯝꯁ ꯀꯤꯅ ꯃꯦꯔꯤꯌꯥꯅꯥ ꯇ꯭ꯔꯦꯟꯆ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯃꯤꯁꯟ ꯑꯁꯤꯒꯤꯗꯃꯛ ꯈꯜꯂꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯊꯦꯡꯅꯔꯗꯨꯅ ꯃꯈꯣꯏꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯟꯅꯨꯡꯗ ꯃꯈꯣꯏꯒꯤ ꯁꯤꯞ ꯑꯁꯤ ꯊꯧꯖꯤꯜꯂꯛꯇꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯁꯤꯞ ꯑꯁꯤ ꯂꯩꯅꯨꯡ ꯃꯅꯨꯡꯗ ꯊꯧꯖꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯑꯀꯟꯕ ꯂꯩꯔꯣꯟꯅꯨꯡꯗ ꯂꯩꯕ ꯂꯩꯕꯥꯛ ꯀꯌꯥ ꯑꯃꯁꯨ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯖꯦꯝꯁ ꯀꯤꯅ ꯂꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯁꯤꯞ ꯑꯁꯤ ꯊꯧꯖꯤꯜꯂꯛꯂꯤꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯊꯧꯖꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯑꯥꯔꯠꯀꯤ ꯃꯦꯇꯥꯜ ꯂꯦꯌꯔ ꯈꯔꯕꯨꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤ ꯀꯤꯂꯣꯃꯤꯇꯔ 3 ꯂꯣꯝ ꯆꯪꯁꯤꯜꯂꯛꯂꯕꯅꯤ꯫ ꯃꯈꯣꯏꯅ ꯆꯪꯂꯛꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯕ ꯁꯣꯂꯤꯗ ꯂꯦꯌꯔ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤ 12 ꯑꯋꯥꯔ ꯐꯥꯖꯤꯜꯂꯛꯂꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯁꯣꯅꯔꯗ ꯑꯃꯝꯕ ꯖꯒꯥ ꯑꯃꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯖꯣꯔꯖꯅ ꯈꯪꯉꯤ ꯃꯐꯝ ꯑꯁꯤ ꯀꯝꯄ꯭ꯂꯤꯠꯂꯤ ꯍꯣꯂꯣ ꯑꯣꯏꯕ ꯃꯐꯝꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯚꯔꯖꯤꯟ ꯁꯤꯞ ꯑꯁꯤꯗꯤ ꯗꯤꯖꯥꯏꯟ ꯇꯧꯕ ꯃꯇꯝꯗ ꯍꯣꯂꯣ ꯑꯦꯔꯤꯌꯥꯒꯤ ꯒ꯭ꯂꯤꯆꯁꯤꯡ ꯑꯁꯤ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯗꯤꯖꯥꯏꯟ ꯇꯧꯕꯗ ꯌꯥꯎꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯌꯥꯝꯅ ꯑꯔꯤꯕ ꯁꯤꯞ ꯑꯃꯒꯤꯗ ꯗꯤꯖꯥꯏꯟ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯈꯨꯗꯛꯇ ꯑꯊꯨꯕꯒꯤꯗꯃꯛ ꯁꯦꯝꯈꯤꯕ ꯁꯤꯞ ꯑꯃ ꯑꯣꯏꯕꯅꯅꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯀꯔꯤ ꯈꯨꯗꯣꯡꯊꯤꯒꯅꯤ ꯍꯥꯏꯕ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯈꯜ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯁꯤꯞ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯈ꯭ꯔꯥꯏꯁꯇꯦꯟꯒꯤ ꯃꯐꯝ ꯑꯃꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯇꯤꯝꯒꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯤꯡꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯚꯔꯖꯤꯟ ꯁꯤꯞ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯁ꯭ꯇꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯕꯨ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯁꯤꯞ ꯑꯁꯤꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯊꯣꯛꯂꯛꯄ ꯃꯊꯧ ꯇꯥꯏ꯫ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯎꯄꯥꯏꯗꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯍꯣꯠ ꯑꯣꯏꯕ ꯏꯝꯄꯦꯔꯤꯌꯦꯜ ꯑꯁꯤ ꯅꯥꯏꯇ꯭ꯔꯣꯖꯦꯟ ꯒ꯭ꯌꯥꯁ ꯊꯥꯖꯤꯟꯗꯨꯅ ꯏꯪꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯏꯝꯄꯦꯔꯤꯌꯦꯜ ꯁꯦꯛꯁꯟ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯕ ꯃꯐꯝ ꯑꯃꯅꯤ꯫ 9000 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ ꯐꯥꯎꯕ ꯏꯝꯄꯦꯔꯤꯌꯦꯜꯒꯤ ꯁꯦꯛꯁꯟ ꯑꯁꯤꯗ ꯁꯥꯔꯤꯕꯅꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯈꯪꯕ ꯉꯝꯂꯝꯃꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯌꯧꯔꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯁ꯭ꯇ꯭ꯔꯣꯅ ꯁꯦꯝꯕ ꯀꯣꯀꯨꯜ ꯑꯃꯗꯅꯤ ꯍꯥꯏꯕ ꯑꯁꯤ꯫
aduga masigi wall asi jar Christian gi oiba mafam amani aduga mafam asigi akoibada art ki surface ta volcanoes mayam amasu leirambi adubu hojikti mafam asida unique oiba mafam asigi matangda thijinbagi damak makhoida matam kari amata leite maramdi hojik makhoina lakliba misal asi aduki batik yamna maru oi matam asida hojik laba mahi sing asisu makhoina leiriba mafam asida tarakpa haurak ambi maramdi laba sing asisu fajinduna leiriba Christian sing asi tapna tapna ningkhaiba haurak lambi hojik makhoigi sip asisu panduna leiribani makhoigi sip asibu panduna leiriba Christian sing asisu makhoina loina lokthokpa loirambi matam asida makhoigi teamgi member amagi mathakta Christian machet amana tharambi asidagi laba mahi marak aduda member adu tasinkhiduna sirambi masi uba matamda makhoi sing adu yamna akiba amadi mathwa yamna warambi hojikti makhoi sing asi mafam asida kuina sangna leithabada afaba oiraroi haiba asi khanglambi maram asina yamna thuna makhoigi engine asi start tawduna laba mahi marak asida thaujilla ambi hojikti mafam asida leirakliba asi numit nini sure aduga hojikti art ki core adu yogadaba khaji khaktamak ngaisilak ambi maram asina makhoi singi maraktagi member khara amadi nuclear device sing asi prepare tawba matamda yamna busy oirambi adubu hojik makhoigi ship asi island amagi mawongda chawba diamond amagi manakta joksila ambi masida ship asi soktanabagi damak Revika fajana leithoktuna ship asi control tawrambi adubu diamond sing asi blast tawrakpa matamda soibadagi ship ki compartment kharada sokhirambi asidagi system na mathanda automatic oina compartment asibu makhoigi ship asidagi lauthokhinaba start tawraklambi matam asida makhoina khangi hojik ship asigi lauthokadoriba compartment asi makhoigi nuclear puduna laiba compartment asini haiba karigumba nuclear sing asi yaudrabadi makhoigi missile asisu karisu kanaroidoribani pumnamak arembada tagadoribani maramsina surgina yamna thuna nuclear yauriba compartment asida changsillambi aduga nuclear control unit adu George ki mafamda pirak ambi aduga surgi di compartment adudagi thokpa nanghaudabida compartment aduga punna tasen kirambi aduga magi punsi adu artpu kannaba honaba matamda miyoiba singi mateng pangnaba sacrifice tawkirambi surgina asumna leitaba asi uba matamda George aduki matik yamna nungaitaba faurambi maramdi surgi asi maga yamna luna tinaba magi marup amani adubu George magi masada leiriba nungaitaba pumba loina phajinduna art asibu kannabagi damak manglomda magi misal asi mai paknaba changsinba haura ambi ngayakki matungda hojikti art ki core asida yora ambi mafam asida hojikti George na magi experiment aduda thengnakiba aduga hojikti yamna khennarambi mafam asigi density asi aduki matik yamna tharambi masina takpadi makhoina tawgadoriba explosive asina core asibu thugaiba karisu ngamloi makhoina porakliba nuclear asi pokhaiba matamda powerful oiba wave amata puthokpa mafam asida ngamloi hojik George aduki matik yamna matha sarambi matam asida James kina hairi aikhoina hojik lakliba missile asi fail oire aduna hojikti aikhoina aikhoigi plan B asi oina tawrasi hairi plan B haiba asi taba matamda makhoising adu yamna angakpa masada faurambi aduga plan B haibasi karino haiduna hanglaki matam asida general aduna project density plan B gi matangda hairi US military singna makhoigi jengnaba singa lanthengnaba matamda jengnaba sing adu mamai makok ngauhanba ngamba yamna tamthiraba earthquake thoanba ngamba khulai ama puthokre maram asina James gi lusing makhada yamna powerful oiraba art ki core da high power electromagnetic wave puthokpa ngamba khulai ama semkhre hojikti George nasu karigumba ama khanglambi art ki core na khudakta rotate tawba lepkhriba asi maram asi project density amadi US military na responsibility asi masana jana lawjagadabani James kina hairambi hojikti aikhoi amuk art ki surface ta chatkrasi adugi matungda amuk project density asi restart tawrasi hairambi adubu George na James kina hairiba wafam asida kari amata taramde aduga hojik matam asida makhoi sing asi amuk hanna return tawwa matamda yamna khudongthibasu nangadoribani aduga return tawnabagi damak matamsu kari amata leite aduna makhoigi plan asi execute tawrambi hojikti tawgadoriba thabaksing asigi ayaba general na pirakpa adu ngaiduna leirambi adubu hojik hole asigi core asi yongnaba chatringai ocean asida achauba wave ama laktuna samudragi mathakta saduna leiriba achauba mi mayam ama chathok chasin tawduna leiriba thong asi akai atoi thokpa hauraklambi asumna akai atoi tholakpa matamda miyoiba kaya amagi punsisu mafam asida manglambi
Masi ubada hojik general su aduki matik yamna matha sarambi hojikti kari tawgadobano haibada matha yamna sarambi aduga makatana general na risk lawbasu pamlamde aduga hojik George hoigi timna leiriba mafam asida su makoigi ship asi stuck tawduna leiribani matam asida makoigi mafamda atopa plan amata leiramde adugi su mathakta hojik makoigi mafamda matamsu yamna leisilaktrabani matam masida George na Fins ki mafamda secret oiba message amabu tharaklambi aduga general asina tawgadoriba project density asi matam khara thingduna leinabagi damak message ama tharaklambi aduga hojik Fins nasu US military ki data pumba loina hack tawrambi aduga project density ki matangda research tawba horaklambi nakal amarumda George na Brit ka punduna problem asi solve tawnabagi damak yamna kanna hotnaduna leirambi matam masida James ki nasu makoigi mafamda solution amabu suggest tawraambi madudi explosive tawgadoriba sing asi amuk hana puthokibagi mahutta hena effective oinabagi damak yamna luba mafam singda loina phumjinnaba hairi adubu yamna luriba asi compartment sing asi makoina manual oina separate tawba yaramde masidi mathanda damage oiraba matamda system na tawrakadabani aduna masibu makoina manual oina tawnabagi damak in parent section da chatkadabani adubu mafam asigi temperature asi 9000 degree Celsius fawba saribani aduga makoigi suit asidi masigi half temperature khatamak ngakthokpa ngamlami asaba asibu ingtha hannabagi damak nitrogen gas su makoigi mafamda hojik matik chana leiramde makoigi mafamda hojikti atopa lambi amata leitre masidagi Britna hairi hojikti aina art asibu kannabagi damak aigi punsi asi sacrifice tawthokage imperial asida aina sange hairi wafam asi taba matamda makoising asi yamna nungaitaba fawrambi mafam asida makoisingsu yamna nungaitana yamna nungsina konaduna Britpu bai pirambi asidagi hojikti Britchu imperial aduda kuma ambi mafam asigi temperature asi aduki matik yamna sarambi mana pairiba instrument adu fawba yamna thuna mahi langthoambi nakal amaromda general na density adu fair tawba horaambi adubu Fins na magi ngamjabi mawongda general bu thingnaba yamna kanna honarambi ngaihaki matungda Britchu mana tawgadoriba thabak asi maipakna tawba ngamlambi aduga system asi loina override tawbasu maipaklambi adubu hojik masana masabu kanjabadi kari amata ngamde mafam asigi asaba asi khangba ngamdraduna Britchu mafam asida thawai tharambi asidagi hojikti compartment khudingmak nuclear bomb haptuna amamamta oina loinamak thadaba hauraklambi asumna thadarakpa haurakpa asida aroibagi compartment ama khaktamak ngaisilaklambi George na sukhangi adudi makoina tawgadoriba explosive asi matik chade haiba asi hojik makoigi ship asi core dagi nanthokpa ngamdringai matam masida karigumba achauba pot amanasu thomjalakpadagi asokpa apan khara thoambi asumna tawrakpa asida James ki matakta nuclear amana nansin khirambi masidagi nanthoknaba yamna kanna hotnarambi matam masida Rebecca nasu compartment sing asi loina release tawraklibani George nasu James ki mateng pangnabagi damak nuclear asidagi James ki asi lawthoknaba yamna kanna hotnarambi adubu nuclear asi aduki matik yamna chawba lumba oibana lawthokpa kari amata ngamlamde matam masida James ki na George ki mafamda hairi mafam asida nang yamna kuina leiranu nangdi aibu thado amduna mafam asidagi chatkhro explosive asida aisu yauna pokhailaklabadi explosive asigi strength asi hena hengat kadoribani hairambi asidagi George su upai kari amata leitana James ki bu thado amduna mafam asidagi chatkhirambi aduga James ki matung ina thabak khudingmak George na loina tawrambi maram asina ship asigi engine su mathau lepkhirambi engine lepkhriba asida George na karisu mieng kari amata thamlamde compartment sing adu explosive tawnaba release tawrambi asidagi hojikti mafam asigi power supply su mathau lepkhre aduna makhoi anisu hojik art ki core asida siba ngaiduna leiba tarambi matam asida George na karigumba ama ningsinglaklambi adudi virgin ship asibu sariba metal asi heat amadi pressure dagi energy generate tawi haiba asi asumda leiringai matam asida bomb sing adu loina mathang pokhaiba horaklambi asidagi ship adusu boost tawraklambi aduga art ki core asisu hanagi matawgumna rotate tawba horaklambi asumna tawrakliba asida monitor tawduna leiriba general ki team madusu aduki matik yamna haraurambi hojikti art asi hanagi matawgum normal oire nakal amaromda virgin ship asisu hojikti akanba pressure aduna art ki core adudagi tholaktuna samudra gi surface chawrakambi adubu hojikti
ship asigi power pumba loina mangkhre aduna control room ga paw phaunaramba device khudimaksu loina mathau lepkhre hojik makhoigi team nasu ship asi ocean asigi karamba mafamda leiribano haiba khangba ngamdribani aduna makhoi anibu rescue townabagi damak shipsing amadi helicopter sijanaduna rescue team na thiba horaklambi makhoina asum thirakpa matamda ocean asigi jaga amada whales mayam ama omsinduna leiriba asi urambi masi uba matamda rescue team aduna su khangami adudi virgin ship asi mafam asida leire haiba asi asumna khanglibagi maramdi George na mafam asida ultrasonic frequency thaduktuna thambagini asumna tawduna Rebecca amadi George makhoi anisu asoi angam jawdabi rescue team aduna rescue tawkirambi asigi matungda movie asigi aroibada aikoina ubu fangliba asi Fins asi cafe amada famduna leirambi mahakna hojik hack tawkiba US military gi project destiny gi data pumba loina online da upload tawraklambi masidagi US military gi mathakta praja miyamna question kaya ama hangba honaraklambi asina maram oiduna project asibusu close tawkirambi aduga praja miyamnasu Fins busu hero amani haiduna khangnarambi maramdi mahaksu magi punsi asibu kari amata pamuba leitana yamna wana honakribani aduga ship aduda chatkriba crew members sing adubusu PRITHIBI asibu kannaba honaba hero ni haiduna mayamna sakna sonarambi asumna utlaba matungda movie asi matang swaida loisin kirambi ngasigi aigi movie explanation asida wahi wata soiba amadi asoi aran kaya marom ama yawrabasu mayamda ngakpiu haiba wafam thamjari fare adudi mayam ngasigi di matang swaida kainarasi matung tarakpa movie amada amuk mayam punna thengnarasi